मोरेगी कुकीसिंगदगी लैदुना पुसिलकपनी हाइबा यामलबा योंगचाकसिंग ngasi ayu Kaching district ki wabagai lamkhai keithelda miyamna fagatlaba matung mai thaduna manghankhre thaudok adu ngasi ayuk pung 8 lom tarakpada thokhibani thaudok asigi matangda hiyanglam wabagai lamkhai keithelda kaithel fambi singna phongdorakpada mamang chahi ki me ahum dagi haurakliba lan asi ki manungda kuki singi assembly fagathanba yaba mongda miyoi kharana kuki singdagi pot leiraga tampakta yole haibagi paw tabadagi hiyanglam wabagai lamkhai keithel asidagi kaithel fambi singna yengsinduna laki ngasi asi miyoi kharana moregi kuki singdagi purakpani haiba yamlaba yongchak sing kaithel asida thaduna yolakpa thengnabadagi miyamna fagatki fagalaba yongchak sing adu kaithel manakta leiba labukta miyam mamangda puthoklaga mai thabani loinana yongchak asibu yolamba miyoi sing adusu makhatana asigumba kuki singda saugatpagi mawong asi chatharakpa yaroi haina wakhal taminaraba matungda thadokre hairaduna kuki gi lan manungda kuki singi senbitlon fagatkadaba thawong asi makhatana kanagumba amatana tawbiganu haiki Panba yabadi haukiba numit kharanigi mamangda Thaubaldasu moregi kuki singdagi purakpani haiba yamlaba yongchak sing mai thakibagi thaudok laikhrabani